Nahak tumnamlabasu haugatlo. Nupi amagi machindagi thorokpa karamba nupada yauba gunna makoida khwaidagi chaksaba amadi yochabi-gumna chingsili haibasi tasengna aranba thajanaba amani. Khanaba yai nupina karigino makoina pamjaba adu karino haiba khangdriba. Nangna soidana nahaki naknaba natraga thengnaruba nupi amagi machinda asumna haiba taramgani. Aidi lawai tangba nupa ga date tawde. Aidi awangma nupa khakta ga date tawgani haibagum. Aduga karigumba tanja aduda ikang khangudana yamna nupa thokpa misak ama changlakpa mikup adudade makoigi mangak adu soidna maikai on kigani. Nangna soidana yengu nupi singna makoigi apamba nupa adu machindadi haigani. Adubu reality dadi makoina kaidonungdasu nupa amagi masak chatloy. Samna hairabada they don't fall in love with looks. Massi yamna chumlaba wafamni. Malem asida masak thiba nupa haiba leite. Karigumba nupa aduna mahaki punsida determination ama leiraba aduga mahaki panthong adu khaktada pangal thongna utlaba amuk su haike taselu. Malem asida masak thiba nupa haiba leite. Karigumba nupa aduna mahaki punsida determination ama leiraba aduga mahaki pantung adu khaktada pangal thongna utlaba masak thire haina khanjariba nupa aduna karigumba mahaki punsigi pantung yaunanaba hotnaba leptraba mikup aduda masak thiba nupa hainade haiba nupising aduna koitan tanarakani amadi nangondagi makoina yamna attractive oiba posak adu soidna fangani maramdi nupina nupa amadagi pamliba asi mahaki masak adu natte. Massi haiduna su nahakna hekta yare haiduna yamna yengingdaba maongna layu haibadi natte. Nasana nasabu matam pumbada yengsinjaw. Adubu nupa thongna leibagi laiwa khara leiri. Masida nahaki saktam aduga karisu mari leinade haibadi yai. Daily Dose Manipurna mayamu taramna okchari. Nahan makai puthokchaba video sing adudagi ngasigi video asina khara top na puthokchabani. Ngasigi motivational video asida nupi ne hek upuda kenanaba nupa ama oibagi nupa thokpa laiwa marika haizaki. Video asibu yenglaba matungda Somna hek khoidaba kanagumbi adugi mamangda mukhaiduna chatpa yare. Video asina somgi punsida motivation kharakta oirbasu pi khalabadi like natraga subscribe button da kit long namsinbiru. Ahanba nupa thokpagi laiwa adu karino haiba haijarakke. Nupa ama oiragadi yamna lemba tamu chagat chanai nagano nupa ayamana khali sel pairaba amadi society da status natraga hero maladi yare haina aduga makoina nupa thokpagi yamna basic oiba gun ama haibadi aremba haiba sajat adudi kauthoi haina bole respect yauduba nupa adudi babuk yauduba artist amagumni asigumba misak adudi kanana su yengingde Massi achumbani kanagumba nupa amada asigumba lemjaba chagat nadaba gun asina nupa adu respect tawbuda karisu mamal mangloi. Massi masa mathanta pithok charaklaba show off tawbagi mathau tadraba posak amani. Miyam masigi nupa thokba gun asi ahanbada khangdaba yai adubu masina tungda yamna lakcharakani. Nangna khalamba yai haiba nupa amagi gun asi nupi singna karisu khangamloi amadi thoksaramloi haina. Massi mag nahaki yamna lanba wakhalni. Nupi singna asigumba yamna lemjaba respect leiba amadi chagatnadaba nupa adubu pami. Adubu haujikangi chawkatlaba matam asidadi nupa singna tawraidaba yengindaba thabak kaya masu tawre. Mayamgi attention fangnanaba amadi sale kharagi damakta TikTok, Instagram na chingba social platform kayada masana masagi dignity yonthok chari. Atenma matamgi mingsat natraga sale gidi oiba yai. Adubu mangkraba respect amadi dignity adubuti amuk halanaba honabda yamna wana thokani oisu oithokpai. Short term success ki damakta nasana nasabu minamganu amadi nasana thanta minamjaba aduna nupa ama oibagi masigi ahanba gun asi manghangani. Ani suba nupa thokbagi magun asidi hauna lonchat khangba haiba asini. Isamsamna hairabada man with manners hainaba aduni. Hojik aikoina internet video ama hekta yenglaga khalli madudi hauna lonchat khangba natraga gentleman oiba asiga tasengna yamna simple oiba pura champut oiba nupa aduga mani haina
Massi tasengna totally nonsense ni. Malemda khwaidagi gentleman oiba nupa aduna nupi amagi maramda amadi nature adubu yamna fajana ikai khumni amadi khangi. Adubu hojik nupa singda society da yengliba meeting amadi feminist agenda mayam asina maram oiraga kok ngahonbada natana nupa singbu yam self complex su pokhale. Amaromdana nupi singbu hantana yengba asina nupa ama oibagi magun natte tasengna hona lonchat khangba atopa mi singbu ijat tawba asina nupa yamna thokpagi top top magun amani khangjillo ariba matamgi afaba chanabi kaya amasu tapna tapna chakhlaba malem asida mangsilakli taselu amadi khangjillo nahaki apikba action amana nangbu nupa ama oibagi magun atu nupi singna yam laina khanggadawribani khudam oina makhoiga chatminaringai nahakna hana thong hangdokpiba lambi da chatminaringai karigumba weather ingsilakpa matamda nahakna leijaba fi share taw amati karigumba da restaurant chatminaba matamda nahakna serving tawriba waiter natraga waitress singda nonglukpa asina naki nupa ama thokpagi magun atu hendokna takani aikoina atopa consider tawbu yaba action khara hairagana karigumba nahakna chatminariba nupi aduna stairs kaba matamda nahakna maning thangna chatpa aduga stairs kumtharakpa matamdana mamang thadun chatpiba masigi maram asi karigino haiba nahak khangbra tasengna nupi aduda yamna secure oiba feelings lehel maramdi nupa haiba jat asi nupi degi pangan kali masina nupi aduna stairs kakhatpa amadi kumtaba matamda turabasu nangna soidana ngakadori nahaki asawba aduna mitangba ohenganu aduga matakta pankriba thabaksing aduna nahakpu kaidonungda apikpa mi ama ohelo haiba asisu khangjillo karigumba nangna atopa mi singbu tumit kang kanadaba oina khalaga kaidonungda thongna phaba nupa ama haibadu oiroi aduga karigumba nahakna nupi singa competition tawge khalakpa mikup aduda nahak asi yana sonba amadi insecure oiba angang nupa macha amaga pangkak oigadawribani Massi hai haidunasu kaidonungdasu nupi de laisuraba samas amadi modern agenda mayam asina apangwa sihanganu nangna soidana nupi gi machat khangdo u adubu asawbuna nahaki nupa thokpagi changkholaba nonglukpu machat adubudi manghanganu ahum suba nupa thokpagi magun asidi leadership quality chain asini mina hainingba wa haijasanu any problem lakpa matamda ningtijana ingna handle tawba ngamba nupa adu nupi singna yamna thina pami haiba magun asi nupi na yamna chaknaba magun amasuni masigi gun asina nupa adugi nupi na ikai khumnaba yamna thina hengathali tasengna nupa ama oiragadi khangjilu madudi nahakna awaba tarba matamda kanamatana nangbu kanba lapiroi nasana nasabu matik chaba ama oijagadawani natrabadi nupa ama oibagi kanaba yamna watkani nasana nasabu matik charba kandata atopa mi kyabu nangna lamjingbiba ngamgadawribani laibak thibadi nupa ayambadi social media gi taibangda tawduna fattaba lamsat sajat nupi da chopane hele asigumba nupa sing asina kaidonungda atopa mi singi afaba khudam ama oiba sungam ngamloi mari suba nupa thokgi magun asidi lausing leiba asini nupi singna immature oiba wakal makoigi fazaba hakchang amadi saktamda mikaponba amadi chechinda bas oibi yai adubu nupa singdi masi kaidonungda tawroidabani nupa ama oina nahakna punchi chupada tamsinba lepa yate matakta panjakriba points mayam adubu thabak oina pangthoknaba nahakna budi loksingi darkar soidina oirakkani nahakna afaba leader ama oige haiba matamda knowledge darkar lerakani nasana nasagi maramda kariguma knowledge leijadrabadi miyamgi respect su fangba oithokloi nangna soidina tasillo lausing leiba haiba asi nupi singna rokprok chaknaba magun amani aduga punsi asisu experience makal amani yam interesting oipa nupa ama hairagadi mangonda makal kya ki subject knowledge leiba darkar tai aduga madu life ta matau karamna apply tawgani haiba asisu kangadabani karigumba nahakna budi lausing leijarabasu madu nahaki punsida apply tawba ngamdragadi karisu kanaroi knowledge amadi action pulab kandada madugi result soidana punsida uba fangani gym khak chatlaga haksang semba amadi look sembana nupa thokpagi kudam natte punsida nupa ama oina tamsingadaba yamna laikre masigi
Marisuba point asina nupa amabu nupising attract tawuda natana naki punsigi atopa area kyada mai pakpa ama ohenbada yamna mateng soidina pangani. Tasengna nupa ama oibagi magunsing adu soidin sembigani.